Supnatagi voter taruk Khaktana bot Thadakhre ngarang pangthokiba repol da Senapati district ki Tadubi ACG polling station anigi manungda ama oikiba Paupai Renet Primary School dade Supnatagi voter taruk Khaktana bot Thadakhre haire ngarang pangthokiba repol da chada taragi chang yaudana bot thadaba polling station yaure ngarang taraga nithoi suba Manipur Legislative Assembly ge phase ani suba tangkakta pangthokiba polling station khara repol tawbada polling station amade voter chada ama yaudana Thadakhre haibagi paw ama aikhoigi pawmina phangba paw ama na haire chada ama yaudana thadakiba polling station adude 49/4 Yongkhulen A gi polling station dani haire hairiba polling station asida asuk yamdana repol tawba sida bot thadariba sigi maramda masak maming takthokningdaba khunja singna phongdorokpogi matungina mafam asida ngarang repol tawriba sida bot thadadanaba mafam aduda khundariba miyoi singda aina thingkraba lalolub kharana kihan khanganba pokhanduna bot thadadanaba khangalakpadagi oigani haire aikhoigi paumina ngarang atopa mafam singi pangthokiba repol singi report lorubada hairiba polling station ase hainingai leitana bot thadabagi chang ase nemlambane adumoina maghariba polling station asida bot thadabagi chang asuki matik nemna thadarabasu repol amukhanna tawbagi tangai fadaba dudi haujik phawbagi oina leite haina Chief Electoral Office Manipur gi machin chatpa miyoi amaga aikhoigi paumi ga telephone da wari saduna paw phawnabada phongdorokhe panba yai madude lakliba March ki tang 10 da ayuki pung 9 dagi handak pangthokiba mikhal adugi counting tawgadori bane polling station taret ki repol pangthokre chada humpuga 9.5 yauna thadana khre 34/9 Wangjing Hodamba polling station dade ECI gi authority letter yaurabasu paumi amata sanghan khidre maruoina tha asigi manga da pangthokiba ani suba tangka ki assembly constituency kungani thoigi mikhal da bot thadabada sisinariba EVM sing thugaibana maram oiraduna ngarang amukhanna apunba assembly constituency manga gi polling station taretta repol pangthokibaga loinana nungthil gi pung manga phawbugi manungda phangkiba report ta chada hompuga 9.5 yauna bot thadana khre haire repol gi wahan thok laitre hemanta Wangjing tentha kendra 34/9 Wangjing Hodamba polling gi pangthokliba repol gi wahan thok laitre khudakta leplaga amukhanna repol tawgadabani natrabade bot mikhal masing thibasu yaroi haina kendra sige INC candidate M Hemantana phongdokre wafam masing ngarang Hemantana general observer unaruraga thoklakpada DC Thobal gi office complex ta paumi singa unabada phongdokhibane Hemantana hai BJP gi miyoi singa tentha dage agent phamba lakpa miyoi ama pharga tamthina phubiram lei hauji aruba phibam da laikanare tungda lakpa agent amasu BJP gi candidate oriba paunam brojen masa yauna phubiram lei masigi mathakta ngahan BJP gi miyoi singna yumthong khuding changlaga adhar khomgatlaga amade aki akhang pirambadagi makoi gi punsida risk laibana agent phawba thoklakhidrai khomgat khiba adhar sing semdoklaga BJP miyoi singna bot thadarai maram asina repol tawbagi wahan thoklaitre khudakta leplaga nauna repol tawgadabani haikhe mahakna makha taraduna kendra sigi 34/9 dagi 34/17 phawba repol tawpham thokpane repol tawriba polling asiga chap manana aranba pambai sisinakre haibagi khudam sangdam phanglabasu karigidamakta atopa polling singi repol tawdribano hairiba polling 9 mag repol tawguna elector singi right chapchana phanganbigadabani haiba wafamsu Hemantana phongdorokhe bot masing thibada soyangam thokhandanaba sem saba loikhre Manipur Legislative Assembly gi mikhal pangthokpa loikibaga loinana chaliba tha asigi tarada bot masing thinaba sem saba loikhre petrol amasung diesel gi mamal lupa 15 hengatlaba yai malem gi oina sungdoktriba thaugi mamal leptana wangkhalakpa amasung berel amada dollar chamaga nifu yaukibana maram oiraga tongan balaibak singda petrol gi mamal wangkhalakpagi khudong chadaba ama mayok naragane India gi oina petrol amasung diesel gi mamal hanadagi lupa 15 hengatlaba yana leire Union Petroleum Minister Hardip Singh Puri na phongdokibada miyam gi damak yenglaga petrol amasung diesel gi mamal laingak na lepkane sungdoktriba thaugi mamal malem gi oina wangkhatkhre masina maram oiraga chawna khudong chadaba thokhalaba yai oil company singdasu achauba saitheng piraga ne thaugi mamal yengsinde haina state manga gi mikhal mamangda akanba wafam phongdok nakiba du maram chadaba amane tangai fadana thausing wadhandanaba laingakna honari haina su phongdokhe active case chamaga tarani thoi khakta ngaire miyoi taraga nipan positive oirakhe COVID-19 gi positive oibagi chang hantharakpa amasung phagalakpagi changna wangkhalakpana active case ta miyoi chamaga tarani thoi khaktamag laire haukiba pung 12 gi matam asida miyoi 1943 test tawbada miyoi 19 khaktamag nauna positive oirakhe positive oirakpagi chang chada ama dasmik mari oire haidiba matam asida miyoi 15 laina asidagi phagalakhe Manipur gi apunba positive case
लाख अमग लिसिंग कुंथ्रागा तरुक चमापन कुनमाथो यौख्रे फगलखिबा मसिंगना लाख अमग लिसिंग कुंथ्रागा मरी चात्रुक मरफुद्रागा मरी ओइरे फगलकपगी चांग चादा मरफुद्रागा निपान दशमिक अहुम तरेट यौरे पुंग कुनमरी असिदा मियोय अमत सिखिदे लाइचत असिदा सिखिबा मिगी मसिंग लिसिंग अनिगा चामा तरा मंगादा लेंगदना लैरे मार्च तरेट मियोय लिसिंग मरीगा चामरी निफुगा निथोय वैक्सीन कापखिबगा लोइनना वैक्सीन कापखिबा पुनबा मसिंग लाख कुन तरेट लिसिंग कुंथ्रागा हुमदोय चनिपान मरफुद्रागा तरेट यौरे हिजाब की मायोक्ता लैबसिंग मतुप मतुप ककनी हाइरुबा कांग्रेस लुसिंगबा अमा फारे कर्नाटकादा हौजिक थोकलिबा हिजाब रोगी मतंगदा कांग्रेस लुसिंगबा मुकाराम खाना हिजाब की मायोक्ता लैबसिंग मतुप मतुप ककनी हाइना कांग्रेस लीडर मुकाराम खाना असाउब फोंदोक्तुना ngang अमगी वीडियो फुटेज वायरल ओइखिबा नुमितकी नोंगानबगा कालाबुरगी डिस्ट्रिक्ट पुलिसना मियोय अदु फारगा ngarang Hyderabad laiba makhoi custody da pukhrei miyoy asi athuba matamda court ta puthoklagani haire pharaba congress lusingba mukaram khan gi mathakta sedam police station na IPC gi section 153A 298 amasung 295 ki makhada FIR ama register tawkhrei congress lusingba sina thadorokhiba viral video aduda mahak mafam asida pokpane mafam asida chaurakpane india da mahak adumak laikhigani adumak hingkhigani इंडिया दुमक सीखीगने हिजाब उपगी मायोक्ता लैबसिंग अदु मसेट कया थोकना कक्कने नोंगमदी अकोई खुदिंगमक सीगदब गाक्तने कनामतना अकोईगी धर्मदा खुद थिंगजिंदुना थमोई सोंगनब तौरोइदबने धर्म खुदिंगमक सब मानै इनजस्टिस ओइबा थवोंगदगे धर्म अमतबु अवाब नंगलोइदबने नखोइना सेटिंग बसेट पयाई मसिदा कनाना थिंगब ngamgadoribano हिजाब की मायोक्ता लैबसिंग कैदौंगैदा खांगदुना लैरोइ हाइना फोंगदोखे Siba Senana BJP bu Thadakhre suspension of operation suda lariba kuki underground group ahum marina chumna nungsina BJP da support tauba vote piba da akaiba laite wache na EVM punsinba black tip na atai midep singgi vote nampham mapa mensilaga BJP gi symbol mapa khakta hangalaga support tauriba se kari support khutongno mai paktu na karaklaga government sembadu इकाई बीदबरा नखोई दमक्ता इकाई बीदे हाइना शिवसेना स्टेट यूनिट ना करेमना खरे बापुपुरादा लेबा शिवसेना बावनदा नहान पाउमिसिंग उनबदा पार्टी असिगी प्रेसिडेंट मोइरांगथेम तोंबी ना हाई सुदा लेबा अंडरग्राउंड खरना बीजेपी दा फोंगना सपोर्ट तवी हाइबा अमदे बीजेपी दा वोट पी हाइबदु मखोई हकने अकाइबा लैते अदुबु वासेना ईवीएम मशीन पुनसिलगा ब्लैक टिप येलगा बीजेपी खक्तगी सिंबल हांगलगा अतैगिना मेनसिलगा सपोर्ट तौबा सिदी Churachandpur uriba se mangaire Prithvi ta Churachandpur district ase angakpa mafam ama oina unare haina palladuna India gi political leaders singna kari support khutau haiduna angakpa poknare haina tombina phongdokhe center amadi state la riba BJP government ki thawong ase miyamna kiba poknare haina palladuna makhoi gi mayokta karigumba wa ama nganglubada pharaga jail da thamba ki hanba duga makhoina tawragana kari su haidaba sina mikhal tawbagi artha thoktre haina m tombina phongdokhe Masida karaklaga government sembadu ikai bidabra makhoigi khanbada ikai bire hainasu m tombina phongdokhe Indian embassy na panduna lariba Indian singda Google form mention na bakhangan khrei Ukraine da lariba Indian embassy na lan nanglaba laibak aduda panduna lariba Indian national singda makhoigi location amasung maru oiba information yauba registration form mention na bakhangan khrei panduna lariba Indian national sing adubu Ukraine dagi hondokpada khudong chana nabagi damakta embassy na Google form mention na bakhangan khibane Embassy na haiki madude kipta laiba India gi embassy na Ukraine da panduna laiba laibak asibu thuna thadokpa pamba Indian citizen khudingmakta form asi thuna mention na bakhangal le panduna laiba national sing aduna makhoi gi email ming passport number sahi gender location makhoi na laiba Ukraine gi region hauzik laiba makhoi gi address Ukraine gi contact number India gi contact number amasung makhoi ga loina na laiminariba Indian sing gi ahenba number su embassy da khangan gadabani National Stock Exchange के CEO चित्रा रामकृष्ण CVI ना फारे नुमित तरे नि कस्टडी रिमांड लौथखरे चित्रा रामकृष्ण सी National Stock Exchange NSE के CEO ओइना इंग 2013 अमसुंग 2016 फाउबा थौपुरम खिबने मसागी चही यांखैगा मापन सुरब चित्रा से NE दा हाना थबक तौरंबा आनंद सुब्रमण्यम दा चथब इंक्वायरी अमगा मरी लेना फाखिबने CBI gi maikaidagi hairibana chitra se National Stock Exchange ki akuppa information sing email gi khuthangda hauji Himalaya da lairiba Yogi kauba amada share tawrakibaga mari lainai Yogi asi case asiga mari lainana hauji pharaga lairiba Ananda Subramaniam hairiba miyoy asi oigani haire